Wakha Laimasingda Saraba Water Supply Scheme the Forest Department Pidiba Thingba Sayol Amaki Manungda Handoknaba Wakha Kunjasing Matam Thakre Pallel the Hose Erang Amata Laite Viral Amalak Libadu Hanagi video ni Haina social media pacing the Sandorakle social media pacing the Ccpur MLA LM Khoktegi Yumda Kukimiamne attack Taukre Haina Pongarakibado attack Taukibalaite Haina Sandorakle District Consumers Dispute Redressal Commission ki casing member Haptriba Pawba Ye Tok Nare Manipur District Consumer Dispute Redressal Commission Ahunki member sing Haptabati Salak Sare Hadi Government of India Lebasagi Consumer Sing of Hong Kong Tokpa Hak Sing Pangjanaba Amasung Kariguba Consumer Sing of Hong Kong Tokpa Hak Sing Pangan Bilaktaba Matamda Wakatuna Wales Zataraga Warasin Porak Nabagidamak Sem Kiba Consumer Protection Act 1986 Kimakada Manipur Su Ek Assistem Kiba Sahi Asiga Tangnaba Sahi Kumza 1987 ki Manipur ki District Ahumda District Consumers Dispute Redressal Commission District Commission Ahum Linkhatuna Mathau Pangtho Halaglabasu Mamang Sahi 2025 ki October Anidagi Hauraklaga February Taramathoi 2026 Power the Commission Ahum ki Tangai Fadana Mathau Tariba members in Haptabadagi Commission Ahumak Salak Sare Hari Manipur ki Oina Hosik Ladiba Consumers in ki Commission Sek Ase Imphal is Yauna District Taret ki Oina Imphal West ki Sangai Pro Balenga ki Consumer Affairs Food and Public Distribution CAF and PD ki campus da Leraklibani aduga atofa ani suba amasung ahum suba commission singna Thobal amasung Bisnupur da Leraklibani Sangai Pro da Leriba Commission na Kualiba District singna Imphal West Imphal East Senapati Ukrul Kamjong Jidibam amasung Kangpokpi ni Thobal District ki Commission na Kualiba na Thobal Kaksing Tenopol amasung Sandil District ni Bisnupur District Consulibana Bisnupur District na Consulibana Bisnupur Pherjol None Tamenglong amasung Surchanpur ni Commission sing asigi presiding officer oiriba President sing di sahi marigi oina appointment pi kibanina hariba matam asi yawgadaba naksilaklabasu Commission sing asigi thabak thoram sing makoina pangthokpa ngamlei adubu commission ahumaki oina yamdrabada member ani khak appointment piduna lehalakibadu hauzik kumja 2018 dagini member sing asi sahi manga gi oina commission sing asida mathau pangthoknaba appointment pirakibane adubu commission ahumaki member taruki sahi manga gi matamadu mamage kumja 2023 da loikhabane Members sing asi sahi manga gi oina commission sing asida mathau pangthoklaba appointment pirakibani adubu commission ahungi member taruki sahi manga gi matam adu mamang kumja 2023 da loikhrabane adubu lenga ki maikei dagi makhoi gi mahut senaba anoba member sing hablaktabadagi kumja 2018 dagi purakiba member sing asigi matam atopa sahi ani gi oina sangdo halaklaga Mamang sahi 2025 ke October ani Power Commission sing asigi members sing oira kibani adubu labak thibadi October ani 2025 tagide commission ahumaki tangai fadra mathau tariba member ani bu lengak na hablok tabadagi haidibak matam asidagi haurduna commission ahumak ta while sathabiyo haiduna wakalakpa apunba case sing masing yam khalaklei hera masigi matang da sangai pro da lerakliba commission asidagi phangba paw na haibada February 2026 Power the District Consumers Dispute Redressal Commission Imphal the Wales Athaduna Warasin Purok Nabagidamak Mari Lenaba orders and Pibagi Tangai for the Ladiba Apunba case Samaga Kuntra Taruk Panduna Lady Hadi Lunana Imphal District Commission as the Lady Basigum Tobalamsung Bisnupurgi Commission sing the Sweden Leram Lagani Habigi Tajaba Lady Maramasin Hide Batong Asidi Manipulanga Mester Sige District Tarataruk the Lady Consumer sing the Fangzagada Bamakwigi Hak Adu Fanghandana Namsilaga Matuna Tambagi Tawoni Hibasida Aran Wapam Oira Rohari Exam the Natapa Pamba season of a thing of Balanga Sam Kiba Egg Maya Yauda Noksa Uhengum Sihana Tamlakle Kunayamagi Yangland Saru oid by education bu Mahamtana Tugairakli Bachanabi Asigi Marakta Mahiroshina exam the Natapa Pamba Shijinaba Sisu Amane Mahiroshina Natapa Pamba Shijinaba Tinaba Manipulanga Ek Amasamduna 2024 ki March Taram Dodagi Lamda Masida Janaba Horokiba di Manipur Prevention of Malpractices in High School Living Certificate and Higher Secondary Examination Act 2024 Maya Yaudaba Nuksha Ohangum Sihaina Miamna Pondok Narakle Ekasigamanunda exam the Nataba Pambe Shijinaraga Shijinaba Tingnaba Chanakanglon Amade Famkom Tokpa
cheirak mayek sengna palli adubu ngasi phawbu nataba pambai sizinarambagidamak masak thokpa cheirak pikiba miyamna uba phangdre matam amada khungban chenba haina leiramba phatraba chanabi adudi ngasi makti uba phangkidre adubu asengba sumba exam ma pangthokpa haibadudi mapung phana ngamdre mahiroidagi hauraga oja phawbu nataba pambai sizinabada yakshinba mama mapana sel kaya puthokduna mahiroi singi wahangse exam gi mangwina na phangnanaba honabagi mami ngasi maksu miyamna uba phangle 2025 ki February 19 dagi pangthokiba Board of Secondary Education Manipur board serna loba high school living certificate examination su nataba pambai sizinabagi wathok kunga mangada adumak thoki haidi section haudrabadi Loktak pat ki mapunsi tenselaga khun on khiba yaba on khiba yari haidi Meeoi bagumna pat sengge su mapunsi haiba amalai amadi matamgi matungina mapunsi loi khigadabane adubu Meeoi bana section haudrabadi mapunsi tension khigane Loktak pat su tourism gi miyengda development mayam amal laktuna lamdam asigi senthungge phibam phagar hanbada mateng oirabasu mapunsi tension handuna pat oiribasidagi mi taba khunsing on khiba yare Loktak pat tariba turel sing amadi khong singdagi puthorakpa lainang laingoi amadi atai polam singna pat ase thengat hanbata natana pat asibusu ka hena motpa pat ohelakle amarom da pat asida homestay gi facility leiba mafam mayam ama sangolakleba ase regulate tawhoda batarabadi pat ki punsi tension hanbada sound mateng pangga tori mide haina akhang ahi singna phongdong narakle Bisnupur district amasung Imphal West district na konsenduna leiba Loktak pata chatuna yengsalobada homestay gi khudong chaba leiba sang mayam ama leramba thengnaraki homestay hangtokpuna chalairiba thingdagi moirang them kiran koba mana hai Loktak pata thamanga gi mamangdagi hauna homestay sem saduna salairakibane homestay sida tourist singna ayuki pung 10 taba matamdagi sanglakpa yare nungthin pung 3 phawba Loktak ki akoibada hi tongduna koina satuna yengba yai amadi ithing lomdagi amadi phobala romdagi hi tongduna homestay si phawba sanglakpa matamda atongma lupa lising amalawi ayuki pung 10 dagi nungtil pung 3 phawba tourist singna chana thangnaba pochai sing masana pujaraklaga homestay sing asida thong thak tuna sabayai thong thakpada sangba gas sapu uyanu singba kolik punama homestay asida phanghalle numidang yarekpa Meeoi singdasu khudong saba asi phanghalle haire homestay sida sangba matamda yuki matamdana mi amada lupa sahum ahing yarekpa matamdana mi amada lupa songa lawi numidang yarek nabagi homestay sida nungthingi pung 3 da sanglakpa yare amadi nongan bagi ayuk pung 10 da hankeba yare ahing yarek naba phamung washroom singapura maksem saduna thamle Haina phongdorakhe nakalamaromda Ramsar side oina lauthokuna chanakanglon kya leirabasu pat asidi tutorial amadi khung singdagi leinang amadi plastic sing yauna phatta haudi mayamna thengat hanbata natana ka hena morhale karigumba phum sang natraga homestay singi makhal maka kya ge outlet sing ningthina mafam chana dispose tawdrabade Loktak pat ki matomta sijagi bagi matam tension handuna miron asigi matamda pat oiramba mafam sing khun oina tasilopo phawba yana leidi hari Umangilam biga lak kunga taret hena khopsenduna leidi hena hemata bishwana phongdorakre Assam ki tongan ba mafamda leiba umangilam biga lak kunga taret hena khopsenduna leidi hena state sigi CM hemata bishwana phongdokre mahana hai hauji Assam da lam biga lak kun henbada eviction chathana ba thorang tawri hauji phawbada umangilam biga lak makalising kunga manga sahunga kuntaruk romda eviction drive chathaduna khopsenduna leiramba mafam singdagi imung kaya takthokre amasung sajilamba structure kaya thugai khre adubu Assam gi miyamna khangadabadi umangilam oiba tarabasu Assam lagakna yellow phurup singda lamgi raj piba yai maramasina yellow phurup singna karisun nuksa thibam thokte Assam lagakna sathariba eviction drive sing asi lone adom ongda sangsalakliba lam khopsindra leramba migrant sing takthokena bane Supreme Court na forest amadi revenue officer singi oiba committee ama semna ba yatang pirokpaga loinana makhatana eviction drive sathakigane haike Sri Lanka da 2022 da MP hat khibagi maral da Meeoi 12 sibagi cheirak pikre Sri Lanka da Gampaha High Court na yumsakation namita Meeoi 12 bu 2022 da matamadugi member of parliament Amrak Kirti Athukorala amasung mahaki secretary officer hat khibagi maral da sibagi cheirak pina ba order pikre mihat singa dugu mari lena na punna Meeoi nipuni thoki matakta maral sikhi amasung matam sangna well satharaba matungda ruling adu lauthoraki bani
Sibagi cheirak mathakta korna atopa mioi mari tha taruk jail de laibagi cheirak laukthokki amasung atopa mioi kolomdoi mara leite haina laukthokki 2022 gi May tha da lebaki mafam pumbada thokiba irang marakta mihatsing adu chathaki report singi matungina parliamentarian amasung mahaki security officer na khongjang sangsinba singda nongmai kapki amasung mahaki gari thatpa mioi ani phibam luna soki MP amasung mahaki security kona numit adugi manak nakpa building amagi manung da hat laga thamlamba thengna ki hari